Security advisor nang hang ki aning apamba wafam phongdok na maram oirega miyam na samam na hale haina kokomi na phongdokre Manipur ge hojik oriba law and order amadi kuki militant sing na sathrak liba akan betek asina maram oirega state amadi center lenga na tampak ki mafam singda apaspa review taguni hariba asi laibak thibani security advisor gi daita leita bongang miyam jamam na pohan batana tana tholiba irang asi chawthokna naba lautuna bagi thoksil chatharabra haibagi singnaba miyam da pohon le haina kokomi gi coordinator thokchom somrendro na phongdokre lamphel da leiba kokomi office da pangthokiba paw infam da mahak na hai karigumba state amudi center lenga ka apaspa asi review tawduna amuk ana thanjilak patarabadi state asigi miyam punamak anti india oibgi sang yamne hingalakani apaspa haibasi british ki loilam lenga matam na chatnaramba colonial draconian law makhal amani tamthiraba ek asi state asida chatnaringai matamdagi miyoi kayagi thawai mangkrabani asigumba tamthiba law asi amuk ana state asida thamjilak naba honariba asi awang nopok numdamda leiriba miyam asibu india government masagi citizen ama oina khanba ngamdabagi thawongni Manipur da su ek asi hek lothokibadagi tangdu leita phiba malakibani state asi irang laksina namgi damak center na tharakkiba DGP amadi security advisor masagi achetpa wa haidaba marai ani longba amadi mathau leitaba miyoi ngaktani makhoi masana phawba achetpa amadi achumba wa haiba ngamdraga miyam kamdona secure ohenba ngamudare India lengang state asigi miyambu yamna charak chahing nana phibam amda thambirba asi yamna laibak thibani thawong asi lalhau sing thornaba honabani haina moral siki Schedule Tribe Demand Committee gi makha taba phirep lauragani haina edition na phongdokre Manipur khundariba yelhomi mitai sing kanana bagi amata ngairaba constitutional safeguard ama oidiba ST status matangda demand kaya panuna laklabasu lenga ki makai dige hujik phawba phirep amata lauduna leiriba asigi matangda October 3 Imphal gi Palace Compound da laiba iboya masumang lila sangnenda miyam gi oiba convocation ama pangthoktuna makha taba khongjanggi chap chaba phirep lauragani The asigi coordinating body gi with youth wing gi convener and indisana ngarang Manipur Press Club ta pangthokpa pawngpham amada phongdokhibani mahna makha tarduna maitai furup asi kanjana bagi damak ST status phangna bohona ba haibasi yellow furup asigi amata ngareba dimani furup asi ST list chanbaga mari lenana India government gi maikai dagi state lengakta recommendation tharakna kerak ana kan krabasu ngasi phawbuda state lengak gi maikai dagi Tabu amata unthokpa Mitegi MLA khudingmak masida koina opposition gi amadi ruling gi haba thidana koi schedule tribe demand committee na masa gi mayum da chatle haraga hariba demand asigi matangda mot lojaba matamdadi makoi masa singsi loinamakna khongjang si saugali masi maram chai masina koi maitai singi kanjanaba koi hinjanaba gi amata ngairaba lambi ni haidana media da miyam mangda masi phongdokpa leiragasu thabak oinadi utpiraktabase schedule tribe demand committee gi coordinating body gi maikai dagi masi muso koi yam nungai tabadu phongdok chari duna tang tarukta pangthok jagadoriba convention asigi matungda miyam lorokpa warep ki matungina Indian constitution gi schedule tribe ki list chalhannaba changsilakpa khongjang sing sidida koina misi mina yaudana Manipur gi miyam da maitai miyam da pibiba khudol ama oihanbiu asina Bangladesh ta sinaknaba ingit pirakre Bangladesh ki tangdu leita daba phiyomna awang nopok state singda chauna chitheng pigadori India da changjapam loriba Bangladesh ki hanagi Prime Minister Sheikh Hasina gi mathakta hujik leiriba interim government asina criminal gi charge kaya frame tawriba asiga mari lenana mathau tarakpa matamda Bangladesh ta sinarakadabni ha caretaker government asibu luchingliba Muhammad Yunus Ahmad na mangjong na section warol thamla Bangladesh ta hujik leiriba tang ta daba phibam asina India gi West Bengal North East state amsung Myanmar da achobu chitheng pirakpa yabagi phibam lere Bangladesh ta hujik chathari anti-Indian oi bagi thawong manung channa Sitangong Hill Trek ta base tawriba chin kuki lalup KNF na shelter amasung arm training piriba Bangladesh ta base tawba Islamic terrorist Jamaatul Ansar Phil Hildan Sarkia matam sang phadin thamlakhiba Kedar Kunganipan Bandabar District and Session Judge Mosle Udinna bel pikre New York ta Climate Forward Summit amada saruk yariba Bangladesh ki luchingbi asin Hasina na crime da sendra mataragadi India na mahakpu Bangladesh ta sindar loi doriborno hangnaduna Yunus na makha taraduna Bangladesh ta mikhal ama pangthok na bagi akakna matam ama mahak na hujik makki hai bangam loi mikhal pangthok na commission mayam ama semdan yengsiliba asi loiraga recommendation sing tha kharagi matungda piklak laba matung
leibak asida nauna mikhal pangthoknaba matam leppa ngamgani. Bangladeshta Sheikh Hasina gi lengak inthukraba matung Bangladesh amsung United States anigi marakta naksinaba mari lerakli.